91.2 Diamond Radio Channel. Makal Matalga Tharum Kea Sanduktuna Tahanjariba say Megahertz Marfu Dramathoi Desmig Anita Sanduk Jariba Diamond Radio Kongjom Dagi Sanduk Jaba Radio Channel Sigi Ani Suba Tharum Parengni Adom na Hojik Tabiriba say Channel Sid Hojil Antok Jari Pongpom Asimak Tada Tamzaba Manipuri Novel LAMAN Tarasuba Tangkag Wari asigi background score amasung editor da Abo Ningombam loinana wari asigi narrator da Bikram Senglei loinana hariba tharum asi Taibang Kumai YouTube channel amadi Diamond Radio ani puna kusam naraga sanduk saba tharum amakakni loinana Taibang Kumai YouTube channel basu mayamna support tobiu haiba wafam asi thamjari hojik tabirasi Manipuri Novel LAMAN Tarasuba Tangkag Tuyan Tavana Singi Tenda Hoba Nawaidong Lavagi Sahoni Nongsa Sadan Pakung Tuyan Tavana Kwebu Nova Maoni Madubu Urubada Amukta Udribagum Sangning Kombi Hogatli Lona Yangzeragi Pazakre Pakangi Lutung Tavado Tatarak Pakwangdana Kudap Lakpa Yagado Gum Ui Lapu Pekakna do Gumba Pairu Anini Tatarakpa Kubomna Tono Langchak Manbani Parigi Ngauruna Bakuchuda Koro Masek Lakpada Tangang Urakle Masabi Mabu Yenglaga Ningol Oibi Changningna Arapadagi Mitaragi Pakang Nakta Yozava Fanglavadi Pokpagi Mahayalagadra Kalaki Awaba Kaukre Mitlu Napom Anida Pina Puntum Tumkre Ningol Tawaina Pari Nakta Chatkre Pari na Mityeng Karan Lan Krabada Changning na Hanna Yang Toglagi Singel Lairangna Pumyom Yom Laba Laiho Pavi Utambal Amana Ningol Mityeng Tat Abada Pari na Ningol Gidamak Tam Kiba Singel Lainiko Kalure Sano Pukning Pen Kravoy Sengpatana Isayama Nanglaki Utambal Singi Nawa Utambal Lairang na utabu yenglaga Pamel urong man balay Pakang oibana sillaga Nuray pukning nungon balay Singel itao lainungsi Ningol ita sanasine Ho nanga eiga dinasi Pamu maka yawnasi Ha yawnasi Gainem naina matagi isaidu taraga Noglaki Sangning mangpawnay Matana hairaki Pari Ivungse Aidi Onthokna Nusijakre Mabuk Mapauna Pariba Sangningna Matagi Wadu Taraga Ipen Hek Peli Magi Pukninga Sanar Ramale Matada Hanglaki Nahaksu Adum Kanbra Ita Aida Sunate Kulpumbani Pari Ibungbu Nusidaba Yaude Luthona di Tati Nahaka Londinay Haiduna Pisak Piklingaydagi Loinarakpani Aiga Londinay Haiduna Sauri Boyreko Mabuk Pattaba Haibaduni Sauge Makai Saujasan Aina Taki Ninglakpa Kuirabani Aina Hai Haibadiyati Mahak Yamna Sauri Bani Pari Ivungbu Ngasi Ahanba Oina Wasi Tabada Sangningi Mabukta Akiba Polaki Mahakna Singnaramba Kuirabani Waksing Harau Bahagtagi Marau Sauba Luthoni Mahakna Changningbu Pamjai Haibasi Khulpumnamakna Khangnarabani Adugi Mathakta Khulakpanasu Luthaubu Chali Maramdi Karigino Haiba Khangde Pari Halakle Ningolgidamak Taujing Hairang Puraki Sangningi Pukningda Khanghodana Awaba Singnavagi Ihun Ama Lakiva Aduna Maithong Thambalda Mami Takre Pamu Masung Langini Parina Hanglaki Ningsing Mangjin Navagum Ubabu Nabani Tangaivada Kiram Lavra Adugi Nate Aina Kivadi Karigino Nagpu Luthona Sawi Haiva Tavadagi Mana Ivu Sauri Badi Karigi Aidi Karisu Lalu Dena Mangonda Aiga Londinay Haiduna Madugi Damak Karigi Adup Singnari Nahaki Wa Mangai Mahakna Sawi Hairaga Karigi Aigi Wa Ngai Riva Aseng Bani Changning Aihakti Khundang Labani
ipasu leitraba aidi nahaki yaifaba pami aigi ihak thakki nangi punsida karigumba amata thokhaningde aina wajabana henna fai nahakna leplaroi hairabadi khangdre aigidi arepane punsi asimagi aigi laibak phabane parina ningol mata anida taujing hairang pirakle gainem naina hairake ibung haidi laibu lairi leirang charong hekpiuba ekhoi anige kari leirang hek uge singel leisak suredo asida satliba napukningna taba khallu leihau leren hekpiu onthokna phajakre leisuse ai wa amadi haivige leihau leren chinbasi ningba thungde haivani ko parina laknaraki sangningna wadu tabada khangprek khangi hanglaki kanana hairiba ahal singna hainai aisu munnadi khangde kanagi ahanno aikhoidi asuk kuibasi tajadri khulakpina su hai awai barane horen hange ko hangu thajadraga aina haibani hai haigani karigumba oiram labadi pakhang saruk oyu aidi ningba kaiba ngamjaro ingau ngau na hairak I nok laduna sumna lakna rubani paridi adubu ningba thungde hairuraga magi saruk oyu hairakpada pari khangprek khangkhre sangningsu haidok luraga ningsinglaki man haikribadu karigi haikribanu pari na hairaki nahakna amuk adumna haidrabasu aidi mapoksimagi laibak thiduna laklabani ainabu ningba thungba haunavra sangningna parigi wadu taraga khoirang khoi saunare warak thobaudavi lamket lamhaivini khanduna mapukning nungsikhrabara singnarage adugisu lairaduna parina maning thungdaba thoklabadi mahakisu mangjavani adubu mahak masagi ningba kaibagi wadi thoinabu khallude parigi damakti kaihaningde asini mana asuk kuiba talaklibasi adubu ngasidi irai laina haidok luri nungsiba kaubaga sakhang naruraba sabi sanau anini matam punamakta pukning nungsiningaini nungsa thiningaita ma oire kari natraba amagisu maru phangna makhanai pukning waningai ma oine khallo hairabasu khanbide nungsi kauba lamdudi itop toppa taibang lonchat karan nafam amani phajaba ngakna phajaramdre sangningna amuk hairaki aina lankhre ibung ningba kaiba kaubado aigi saruk oizage nahaki matung inbatadi ngamjage mathanta amuk warak saraki sangningi wadu taraga parina mana lankhravara amuksu khalaki kari natabada mana wa yam halle ninglaki kanara roi haiduna mangda uriba lehau makhong tana sangsilaki leirang charong hekpiruge haiduna uthak yaukre ningolna leiba maikaida leirang charong thadaraki onthokpani sangningna pamjaba lehau leirene adubu ngasidi singel charongdu uraga hek chinba ngamdre gainemnai matana singel charong khulaki asina heli aduna heli haiduna pari kumtharakle singel leigi leiuda tangjaramba kwaklei charong amasu ningol anigi heglaki mahakna pauron tharubana sangning mapukningda khoirang nakre khanduna pakhang khutna kwaklei charongdu sanogi makhutta pivire lehau charong amasu ningolgi napada chinbire sangning mapukta nungaijai ningba thungdrabasu tokla sanu khanjaki adum oinamak singnava adudi kongam khidre lehau leren chillaga ningba thungde haibadu horel yum yauraga khulakpida hangluge ninglagi numit chairakle adubu pari changningde thausakhide angang oiringai haktakta makhoi ani asumna sanaki kuikhre sanaminakidab kananasu thingbadi natte ponda yoklubi cheklana malang atia phangbagum ningol pukningda phaukhre awaba kongai kaurakle singi chingmai atembadu mahausa yaukhidaba lamdu mangaire thadoktuna chatke ngamdre
Singel leisak ama urure khoibu nawi ningolgi lairang leika khudingda lehi pambana langtaknaraba khoimugi pumthem nauthem khon taragasu yengningbana langtakne Laisat faravi lairangi laikada khoimuna kaidongba uragasu pukning tanik taniki Singel leigi lairong then lairang manbi changningsu singel lairak tilakle Gainem nei matana haudoglaki matam asi phana thengle ita yum yobada mamlagani chalasine ekhoibu hoi ita chalasi ekhoigi de ekhoigi oire nabung ngaibasi chaibiramlagani ekhoi ihak thaki pari na khumlaki aingonda taisanduna kanaroi handaduna tokani ko adusu aina ni haibigani do nakhoina ngasi aihakna ithanta nakhoi aniga lakpasi aina asoibata taragani Gainem naina adugi natte da ibung matam thengzilakle chatpana phare haibani numidang waigi haunabi numitna chingya thanglakpada lapna saktaruba seklasingna mahum tamna pairakpagum makhoi ahumsu mahei mahei sem sanaraga mahusa kaubigi saktam yengna makhoigi makhun tamlakle adubu pari changning anidi asai leihau leiren chinba tauhei de haina ngangnakhiba adunara khangde kaya hainingdabagum uri ahumdugi marakta amata ngaire chumliba asumna lakpana chingi angamba loirakle khulgi sing chanpham yausilakle mafam aduda mangda singjan kokthong tharaduna humang handoklamba luthaubu urakle achangba migi wa ngangnaganu haibadumak thokle ahum aduna harauna lakminabadu mahangna uraki luthaugi mapukta changningbu khambanbadagi sauramba kuiraban ngasisu amuk pari changning harau tayamna lakminabadu ubada luthau mapukning hena nungaikhide adubu changninggi mamangdadi hui narekpadu mangaire marin khangnaraba samanaba masene khawbum khunda chawminarakpan pari busu hangoiraki adubu nungsi nungolgi kalakpa wakhanna mairi thokre madu lotpa hotnabada mamit animak kori sangbadu mangaire changning su luthaubu ubada tung mang yengi luthauna sem saraduna kauraki pothara kho changning khombi yamna wana ure tara chayom charakho imana pirakpa changning di thoina thausarude khumdaba yadabagi khumlagi ngasidi thengkhre ekhoi chalamlage makhoi ahumak prap sakhatli parina changning gi paukhum taraga mapukning nungai tabagum tawi luthauna kauraktrabada manasu kaurudre ngammoi hairaga hekmak loire karigi koitharubano khalli mapukta changningna yadraduna satkrabada luthaudi makhoidok thitkhre pari budum hena nungairaktre ahumdubu yengduna makhut masa thekhawi mamana pirakpa chayomdu noihatli akangba usa amana manakta hauriba lairang kaya ama phudekle changningna kibadagi tunghanna yengi parina changninggi mataudu huranduna amuk yengi wadi ngangnade parigi mapukta ngasidi aroiba wa ngangnarage ningkhre changningsu parigi mapuk khangge leble khara changsilaga atemba lam phangle khul naksalakle mafam adu yaurabada gainem naina matada hairagi ita aihak samjina horage ibung aihak lehorage pari changning anina phare haina yabirakle gainem nei charkhraduna makhoi anita ngai horabada pari na hanglaki changning ngasidi asengba ma hairam nahakti aigi puksel khanglabani aigi itung inba ngamgadra aisu madu hangningduna leiramibani ibungsu hayo aibu thadok piroi haina makhut ani painaraki mamit marimak chanaraki changning chumna lepangamlakte maithong leida lukhre pakhang khutki mami tabada ningolgi pukning tanik hakchang kayat phaukhre parina aidi nahakpu ngaiduna leigani numit thana thokliba makhai
Pitat patat pani khanduna samanaba mamangda aibu tahanganu. Sangningna aisu lepkhrabani aina kari hairaga thajagani. Asi hairuraga angang nawagum mapi sintharaki. Parina amuk hairaki. Phare sangning karigidamak aina nangbu thajaroidage. Nahakna leppa adugum aisu leptuna lairibani. Pari sangning animak singi laibak signare. Amana amagi lepna si haina wasak pandom nakhre. Pari vu changning na hauraduna singda lay thigani satkhrabada pamhaibigi mapukningda mawol mawol khalhawi. Sangning khombigi matau uraga amuksu pungpen penki. Haigi ninglamba pumba thamoinungda mangki. Mathanta mayumda lehorabada amuksu khalakle wafam adu. Ngarangdagi hauduna wafam asi mama sakpi hawida tanaruge khalambani. Hairuraga kari thokadage amuksu kirakle. Khallu khalluraga awaba oirake. Ngasidi parigi mafamda mahak kanano haiba khangallage ninglaki. Mapabu minaini karam haisigi. Madu hairuraga angang oiba pukningda yamnamak hanthagadra amuksu khalaki. Haidavadi yade minaigi masaga oisale amuksu singda tanglare chanabibu ngaktravadi mangba tare ningbadagi. Numit mayum sangkravada pamhaibina imungi phungnak mapanda phamladuna masavu ngairi. Liri liri chakliba mairi du yenglaga angawvigum matam leli. Ngaihak leiraga parina thong hangdoklakle. Mamabu kauraki. Ima ay lakle mai mit tathuklukhige chak thiramu. Mapanda amuk thokre lapna tai isai ngangbagum pari harau harauna ui. Machagi matau aduda pamhabidu hek lakpaga haigi ninglamba wafam adu haiba ngamkhidre. Mapung marai faraklaba apam nungsi kaubaga khutsamnaraklaba parini. Matang asida mahakpu karamna lamjingsige khanbada nupi oivi magi wakhal pumba langla langjin punkre. Pari amuk changlaktuna ichau chauna chagluk mapanda phamlare. Mamana ihau haraudaba ubada asumna hanglaki. Ima kaidaure kanana kari hairabage. Halak mandraba aduda thawai warure imadi. Thengna chatmali ibungo kari lam yaurure nakhoidi. Khungi sing chanfam adudagi khara kakhatlure. Ising chaivi yenglubani. Changningna chatsi yadaduna thengkhribani. Nangna khanglibadu mangai. Changningdi khunbugi machanindo. Ima ichadi michamni. Laibak suthirab. Migi midyeng changlakani. Nungsa thikreda imadi. Hayeng makai chatlaro man hauravas. Ngasaisu chatloidawbani. Imana chatlu haibagi chatpani. Parina mamada taisalaki. Minamba ngangba tamlakle. Mapukning lotpa khonabada. Angang oiringi matam natredo. Imana natung inba yadredo. Hainai sunaidaba ikhoini. Yamna chaksingadawbani. Hayu ima kaidaurabagi. Khulakpana seram labra. Kanana kari haibagi. Khulakpadi panthau saklabani. Kari su hairamde. Kanasu kari su hairade. Imana nungsa thijabani. Parina mamagi wadu thajaba ngamkhide. Ahoina dum mapukning marang marang. Ngasai mana sangning khombida laknakhiba. Ningba thungde haikibadu. Thoklagadra khalaki. Tara chava khoijangkidre. Chap chap lebli. Magi pukningi wadu mamadasu haidoklasira ninglaki. Nungsi maga sakhangna rubagi. Haujikta chaina fauraki. Ngasidi imagi wasi tau. Matam asukui basi lolakpani. Haujik matam charakle. Nahak na pangal chaure. Imagi ningbasi thunghallu. Hayu ima kari wano. Nahal mekhai haidoktabani. Aikhoi maitaini. Pari chakhom thadai. Ingak ngakna yengi mamada. Aikhoi bo. Aikhoi maitaini. Maitai levaktagi lakpani. Khundang labani. Nahakna na pangal leitringai aduda imana taktabani. Haujiksu phongba yadri. Pangadabana thau yamna leiri. Nangbu pokpa panthaubu phangnab
Parina mamagi mapau adu taraga adungai luang lon khunda mahakna migi yu haidok lubada phu chaikhiba haujikta thoklabagum urakle magi thamoida nungaiba awabana khutsamnana sanglaki akiba wakhalgi mainganda punamaktu amuksu sikmang nakhri mamitta ira cheladuna hanglaki aigi ipa leiribra hayu ima aikhoina karigi asida lakpana aikhoi minai oirambani ina kaira khunba meitai ningthogi achanba manai shalungba amagi nahakna pisak piklingaida nangbu pokpa napabu mafam khangdana thadokhiba tarabada imana nangbu singleibakta lonna purakpani napagi laman singba ngamnanaba aigi dharma ngaknaba hingligadra khangdre nangbu pokpa panthodu ima icha aikhoigi kana leitraba matamda imagi khomlang makhak thakhiba ipwa saklaba tomba haiba amana ima ichabu thilakpani khulakpi navengi nakta Haudik tavikre Manipuri novel Laman Tarasuba Tangkak Wari Sigi background score masung editor da Abo Ningombam Donana Wari Sigi narrator da Bikram Singlei Lonana Tahanjari Wathoramasi Taiwan Koma YouTube channel Amadi Diamond Radio Anipuna Kusam Narasaga Sandok Saba Thoram Amakangni Lonana Taiwan Koma YouTube channel Busu Mayamna Support to view Haiba Wafamasi Tamjari Makal mathil ki thorum kaya sanduktuna tahan jariba se 91.2 megahertz sanduk jariba Diamond Radio khongjom dagi sanduk jaba radio channel sigi ani suba thorum parengni adom na hojik tabiriba se Kanganjaba Yaima College of Optometry affiliated to Manipur University. Haribasida medical line the tamning singi Bachelor in Optometry gi registration www.yaimai.com. Haribasida to Bibihagani 2021 gi session gi optometrist haibadi mid ki primary health care provider amani. Makoina mit ubagi amadi anoki changyeng khakta natana mit ki anaba mayam ama diagnosis amadi care gi mathau tawi job opportunity yamna lay eligibility na mahi gi thakta science stream da yamdrabada 50% da aggregate oigani last date of registration 1st September 2020 akopa marol gi dama call tobiu 700505525 Yaima College of Optometry Khagempally Imphal Haibirau Ningsingbirau COVID-19 test kedamak mamal yamlaba telaba punsi kedamak kalhoksi COVID laina dagi kalhoksi kannaba kedamak akiba ikaiba thadok piu aingon dagi aingonda lalhan gumsi cell tingdana lemna test tawthok piu test tawbada garigi khudong chadaba dagi ngakthok naba adomgi thongal dagi lawba amadi thenbagi tabaksu tawri tawduna su lakli test tawthok tuna certificate paibibana adomgi awaba dagi ngakthoksi haibirau COVID-19 test kedamak haibirakpa amadi ningsing birakpa punamak thagachari amadi taramna uksari kendragi miyamgi damak anti COVID-19 s Community Quarantine Center, Khambok Kendra, Head Office, Wangjing Kodongpokpi Ground. Hena kupamarol khangbining basingna call tawbirau 9612-351146. Amuktangahana 9612-351146. Pandit Dindayal Upadhyay Institute of Agricultural Sciences, Utlaw.
Institute asi North Eastern Region gi ihan hanba Intermediate Agriculture dagi Postgraduate level fauba tamba yaraba Agriculture amadi Allied Sciences ki amatangairaba institute ni. Agricultural Institute asida BSc Agri, BSc Horticulture, BSc Sericulture, BSc Forestry, BSc Fishery, BTech Agri Engineering, BTech Food Technology, amasung MSc Agri gi subject tara mangamak tambaya bagi khudong chaba piri. Institute asida tongan ba stream sing da satra chahum ningthi jana tamli amasung MSc Agri gi first batch mai pak na loshinkre. Chaliba academic session asidagi Nomadada Lairiba School of Horticulture and Center for Advanced Study in Agricultural Biotechnology Campus asida BSc Horticulture, MSc Agri Horticulture, amasung MSc Agri Biotechnology tambayaragani. Loinana Institute asigi tonganba administrative block, indoor hall, conference hall amadi playground matik chana lairi. Postgraduate ki oiba subject kayagi state of the art ki oiba lab kaya ama thamduna research taunabagi khudong sabasu piri. For admission details, please visit our website www.pdduias.education or email admission.pdduias2020@gmail.com. Pandit Dindayal Upadhyay Institute of Agricultural Sciences Utlo. Siri Siri Gaurachandray Nama Purvasamda Mahaki Imung Manung Bunawok Naukon Biramba Loinana Second MR da wireless ki thabak oina su to biramba Nungsi Zaraba Siri Singtham Rajen Singhana Mahaki Imung Manung Sagai Nate Maruma Pang Pai Punamapu Thadok Namlaga How Kibatang Kungataru Thanipan English Sing Ani Kun Langban Gini Pani Pan Bayum Sakisanumita Siri Guru Ge Kripadi ki base Olaga Aradhananda Das Siri Gopal Manjuri Haibanam Pangjaduna Siri Hari ki Charanda Brindavan Prapti Oikre Lakli Batang Kuntraga Mathoi Thanipan English Sing Ani Kun Langban ki Tarawum Doni Pan Baning Thaukaban Umita Asti Loka Charabamatu Lakli Batang Nipan Thamapan English Sing Ani Kun Langban ki Kun Gamathoi Nipan Maleba Pokpan Umita Laikhidrabagi Swarada Din Thokle Numit Asida Laikhidrabagi Atmana Santi Oinanabagi Damak Ngamjaba Bastu Kradanga Loinana Siri Hari Sankritan Loinana Siri Siri Gaurachandra Mahaprabhugi Charandaka Chagadori Opalakesida Brahman Vaishtambar Mapang Ahalaman Imaibe Sagainate Iche Ichel Kwai Kibing COVID-19 amaram oiduna mi punba yadabagi athingba leibana thorum masi imung manung amadi sagaina tai kharadangna pangthuk jaragani masigi damak waro bidanaba diamond radio gi thongda wakachari paujen jariba chingtham ongbi sangbanabi devi mama chingtham ongbi sana hanbi elais pobi devi loinabi chingtham ingosha singh manau nupa chingtham ravi shankar singh machanupa chingtham rishikanta singh machanupa sapam mamang legai khongjo Hangdokchari Sathek Online Dance Competition Registration ngasing asima hangdokchari Sahi kun ngamanga hawgi manungda leibasingna Sathek Online Dance Competition asigidamba saruk yabi Registration fee sumnatangi lupa chahum khaktan Sathek Online Dance Competition asigidamba video adu minute ahum khatama sangadabani loinana hariba video asi editing tawbadi yaro Registration tawbagi aroiba numit lakiba September gi tang taru 2020 loinana winner da lupali sing taru runner da lupali sing mari amadi consolation prize anisu thamjari hena akupa marol gi dama 9612145947 loinana 9366204529 amadi 7005158123 loinana 7005250218 haribasida whatsapp ta thabirakadabani organize an online partner young film production ngasi maktanabiu Sathek Online Dance Competition Makal matil ki thorom kaya sandukduna tahan jariba si 91.2 MHz sanduk jariba Diamond Radio Khongjomdagi sanduk chaba radio channel asigi anisuba thorom parengni adomna hojik tabiriba si channel sida hojik lanthok chari crime reforce thorom asigi chamaga yankai manga suba episode ngasigi thorom asibu puthokpa khomjambalonana thorom lanthok piriba James Segurism thorom asi mayam punna taminasi
ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯁꯒꯨꯔꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁꯀꯤ 153 ꯁꯨꯕ ꯇꯥꯡꯀꯛ ꯀꯔꯅꯥꯇꯀꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯇꯝꯗꯨꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯀꯦꯔꯤꯌꯔ ꯑꯃꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗꯁꯨ ꯃꯍꯩ ꯇꯝꯕ ꯑꯃꯗꯤ ꯀꯝꯄꯦꯅꯤ ꯑꯃꯗ ꯊꯕꯛ ꯇꯧꯕ ꯂꯣꯏꯅꯅ ꯋꯥꯈꯜ ꯃꯥꯟꯅꯕ ꯃꯣꯠ ꯇꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐ꯭ꯂꯦꯠ ꯁꯤꯌꯔ ꯇꯧꯗꯨꯅ ꯂꯩꯃꯤꯟꯅꯔꯒ ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯅꯪꯅꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯕ ꯀꯌꯥ ꯂꯩꯔꯝꯃꯤ ꯏꯟꯗꯤꯌꯥꯒꯤ ꯃꯦꯇ꯭ꯔꯣꯄꯣꯂꯤꯇꯤꯌꯟ ꯁꯤꯇꯤꯁꯤꯡꯗ ꯑꯁꯨꯝꯅ ꯂꯩꯅꯔꯤ ꯐ꯭ꯂꯦꯠ ꯁꯤꯌꯔ ꯍꯥꯏꯕꯁꯤ ꯑꯈꯪꯕꯅ ꯈꯪꯂꯕꯁꯨ ꯈꯪꯗꯕꯁꯤꯡꯗ ꯀꯦꯁ ꯑꯁꯤꯒꯤ ꯃꯃꯨꯠ ꯇꯥꯅ ꯈꯪꯅꯅꯕ ꯄꯟꯖꯔꯕꯗ ꯌꯨꯝ ꯀꯥ ꯚꯔꯥ ꯑꯃ ꯃꯗꯨ ꯁꯥꯟꯗꯣꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯕꯨ ꯈꯔ ꯍꯦꯟꯅ ꯅꯤꯡꯊꯤꯖꯕ ꯐꯖꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯨꯝ ꯀꯌꯥ ꯂꯩꯅꯅꯕꯒꯤꯗꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯂꯩꯔꯒ ꯐ꯭ꯂꯦꯠ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯕ ꯃꯤꯑꯣꯏ 3 ꯅꯠꯇ꯭ꯔꯒ 4 ꯃꯥꯒꯤ ꯀꯥꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯂꯒ ꯚꯔꯥꯗ ꯂꯩꯍꯟꯕ ꯌꯥꯕ ꯃꯐꯝ ꯑꯃꯅꯤ ꯐ꯭ꯂꯦꯠ ꯁꯤꯌꯔ ꯃꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯥꯒꯤ ꯑꯣꯐꯤꯁꯁꯤꯡꯗ ꯊꯕꯛ ꯇꯧꯅꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯈꯔꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯕꯛ ꯆꯠꯄ ꯈꯔ ꯑꯃꯅ ꯑꯌꯨꯛ ꯑꯉꯟꯕꯗ ꯊꯕꯛ ꯆꯠꯄ ꯑꯃꯠꯇ ꯃꯥꯟꯅꯔꯝꯗꯦ ꯈꯔꯅ ꯍꯜꯂꯛꯄꯗ ꯈꯔ ꯑꯃꯅ ꯊꯕꯛ ꯆꯠꯂꯤ ꯁꯨꯗ꯭ꯔꯕꯗꯤ ꯅꯣꯝꯗ꯭ꯔꯕꯗꯤ ꯇꯨꯡꯗ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯊꯨꯡꯂꯣꯏꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯦꯇ꯭ꯔꯣꯄꯣꯂꯤꯇꯤꯌꯟ ꯁꯤꯇꯤꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯂꯤꯕ ꯅꯍꯥ ꯀꯌꯥꯗꯤ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯑꯉꯛꯄ ꯐꯪꯅ ꯍꯣꯠꯅꯕ ꯀꯌꯥ ꯂꯩꯔꯤ ꯉꯁꯤꯁꯨ ngasi case asigumba sing asigi marakta thokiba asengba thodok amakhan asigumba mafam asidadi crime leitrabra crime lei adubu crime singi mong mato asisu ataba minadi angak pangaktani ngasigi case asi mapalda chatriba chatkadoriba tungda manglan kaya mangphang nananaba honaningba kaya khangjanbiu sectionbiu asumna tongan ba mafamdagi sahar asida anurag bhushan amadi subot koba naha ohum asi flat share tawduna leminar anurag achaubo hotel amada thabak toram bhushan company amada thabak torami amadi subot su tongan ba company amada thabak toram makhoi ohum gi ka asi tongan lami amadi room amadi common oirami noma anurag thabak halaki amadi flat adu da mahak changki mahakna call tawge tawba matamda mahakki mobile adu battery low haiduna tharam mahakna charger adu mahakki ka da koithi thiram adubu mahak ningsilaki madudi mahakki charger mahakki hotel da hundok namle haibasi adubu room share tawriba busan gi ka dagi mahakna charger loktoki amadi matamadu da busan leiramde charger adu puduna anuragna mahakki ka da charge tor pung khara leiraba matungda busan office dagi halaki amadi mahakna mahakki ka da charger leiba uramde masigi matungda mahakna anuragta charger adu hangbalaki amadi anurag ki ka manungda isai hauna tharam asumna anurag na isai hauna thaba si busan na yamna hainaramde adubu mahana thong thilam anurag na thong hangaki hai busan nang ai gi ka dagi charger lo bro lowi just 1 minute ai gi charger do hotel hundo mani sidang hatangai bi ko ai bu thokjarki amadi mahak charger lo thokpa changki asumna busan na anurag ki ka manungda haipetang chep thaduni yengbada beer bottle mayam ama leiba amadi omelette kharasu table amagi mathakta leiba isai ama hauna ufar ama season aduna thariba du mahang urami masida mahak yamna sawninglam matamaduda anurag sorry but thank you sida leiri nangi charger se leiri karigi thank you no nana karigi no gi charger lorise busan bai kari no habiri bidu ai charger se period na subot ki charger do ai ga janadi nanga igadi phone su brand amakha oibanina ai nangi do lobai wani ke dorge aduga nangna igi room da changaga aigi charger hekta lobai abro ha ai takta nekta huram bai wani ne kari wano na haijibo nang bera leiba miro yes ai bera leiba mini asumna mokhoi ani na ngangna baduda thangna ba ka da leiriba mamana ba subochu thoraki amadi mokhoi ani na ngangna ribudu taram anurana haraki busan aigi charger kauramba amadi urgent oiba call amakak tawdaba yadabadagi nangi charger silobani masina tana aina nangi kada nangi pot amata thinglamdi nangna thinglamde harake tiabro room da changaga nangna thengami thingamde na pochai singdo ilu yengadro subon harake kari no noi tongnei sibo as aidi kari oriboi ninge charger gi oire koilau law na rise subon kari gi no na koilau law hari do anurag na mahaki kada thari bi sei miam se ngasai dik yam hungna tadro asuk hungna thari bi sei sing je nangna hawi haina haidraga aina wa khara ngangbada koilau law hari maram kai gino nangi kada tadro ba aina igi charger piu haibu sibu koilau law bu ko bro anurag na mo haraki busan
चार्जर लौरुबगी ड्रामा दो दुयाम तौरिदु करिगिनो आई नंगी रूम दगी चार्जर खक्तनी लौरुपा आई नंगी गर्लफ्रेंड लौरुपदी नथिदना यंगो सुबोध से अनुराग सिन ngangi wase मीगे कादगी पोट लौरुगा असुक चोखतबु वा ngangi सेउने मागी वासे ए सुबोध नोट तोक्सलो मसिगी मिसे माना ngangi से नंग नोट तौने disgusting this man सुबोध हरके अस यारे बबुसन नोई करिनो कैसु नतबदु दु यामना हाइनेदु करिगिनो ए सुबोध करिनो नंगने याबा हाइसिबो मसिगी मिसिनने मफम मसिदा लाकदगी आई तोफम खंगदरबन नंगा इगेता लेबा मतमदा नोंमतो सुमना तौकिब्रा हायुने नंग हायोबा मागी मोंगसे सुंगोंग होंदोकपा यारोइदोबा अदुगुमा मीनी मसे मसि यामना फतबा मीनी अरे बुसन माइंड योर लैंग्वेज नंग आइना सोइदना खुद थारकनी थारोंगने नंगना खुद थारोंगने नंगना खुद थारगा आइना तुमिना लेगद्रो मसि आई कैनो अनुराग बुसन अब तो प्लीज कैनो नोइ तोइसिबो फॉर गॉड सेक अस कैनो नोइ तोइसिबो कैसु नतबा चार्जर अमगिदमक्ता असुमना नखोइना तोंगनरिबसु करिगिनो युबो असि तारगा करि खंदोइदो नोइ कैनो नोइ तोइसिबो ए अनुराग नंगना से इंगोंदा तोरिबसे मसिगी लमन सोइदना खुंगनी यंग आइना नंगी नथक्ता करि तौ हाबदा नंग यंग करि तौदोरिबा ए चौखतबा मी नंगी चार्जर तु खक लौरुबगिदमक नंगना दम चौखत्रिदुबो नंग इंगोंदा करि तौदोइनो असुमना पुन्ना फ्लैट शेयर तौमिनारिबा अनुराग अमदी भूषण साउनखिरमी इंग्लिश सिंग अनि तरा तरुक अगस्त था अनुराग महाकी होटल अदुद चटकी होटल अदु योबुगा महाकी बॉस की कादे चंगलमी may I come in sir yes come in अनुराग please come in sir aina lip ama tangkun marigi nijakibadu soidina pibiona haijegi laini sir अनुराग होटल सिनंग याउद्रबदी थबक अमा तमाइ पाक्ति अदो ai nangi lip to soidina pigani अदुबु नंगना लौगदोरिबा लिपसे सुमनतंगी नोंमा खक्तगिनी मसिदगी हेंदना मोहनबियु यस सर आई तांकुन मंगादा अयुक्ता आई सोइदन मोगे आई मफमसि लाकनी सर ओके अनुराग आई नंगोदा थाजबा थमे मदुमक नहाना पांगतोकनी हेबसे आई खले फनी सर आई सोइदना पांगतोकजगी असुमना अनुराग होटल अदुदगी नुमिदां वाइरम थबक लोइरेदुना महाकी बाइक थौरगा होटल दगी हलखिरमी असुमना महाकना सुटी लौरंबा अदु तांग कुन मंगादा ऑफिसता हलकनी हाइबदु महाक ऑफिसता लाखिदे असुमना तांग कुन मंगादगी तांग कुन तरुक यौखी होटल अदुगी महाकी बॉसना कॉल तौबु मतमदसु स्विच ऑफ हाइरमी होटल गी स्टाफ हरीसता बॉसना हाइकी हरीस अनुराग से नोमा खक्तगी सुटी नेना लौखरगा ngasi नुमिनिनी सुरे नुमिनिनी हेला फावबदा महाना ऑफिस कारकते सर आई ngarang su mongonda कॉल तौजबने अमदी मेसेज सु थागिमने सर अदु रेस्पॉन्स अमता लागति सर हरीश फना अचिन बलेरबसु कॉल तौरखम दी थोपनी अदो मागी एड्रेस त नंग मुतु चल करिनो मा होटल से तो के हेब्रे यावगे हेब्रा मुता होंचो फनी सर आई होगजमुक चचरुगे सर असुमना हरीश महाकी लेफमदा चलमी मतमदुदा फ्लैट अदुदा बुसन अमदी सुबोध सु लेरम हरीश न थोंग थिलमी अमदी बुसन हरिबा मियसना थोंग हांगदोरकी मतमदुदा अनुराग को लेखिब्रो आइदि खंगदे मा लेबा मसुंग लेतबा आइदि खंगदे ऑफिस कारकतबा दुगी बॉस नाइ मदुगी मरम दु खंग जोना लाकन सुबोध नंग मागी मरम खंगब्रो ए आइदि उदेने ओ से होटल की कलिंग ने ओ मा कराइ लेगे कमाइ तबनो न हंगी सुबोध हरम हाय आई सुबोध हरीश नमो हायरकी महाकु थबक अतोप चटखिबा लेब्रो नो आइडिया आई थोइना खंगदिन मतमदुदा हरीश ना हाइकी एक्चुअली महाक तांग कुन मरी खक सुटी लौखिबने दुबु तांग कुन तरुक यौरी महाक थबक लाक्तरे बुसन नंदी अनुराग का फोन दगा वारी सानबा लेब्रो आइदि दरकार लेते हे मागे वारी सानबगा संगदेदा हरीश नमो हायरकी एक्चुअली मागी फोन दो ngarang dagi khoina call tawba matamda switch off harga dum leiba subot amo harake ai magi ka da changam ta ko tumdana ga leiri jala akhoi se thabak se chanari se magi thabak chanaba da pungpham se mana da banina akhoi uda ba haidare ko adu ai amta kauraga yengi asumna mahangna thong thinkiram amadi kauram adubu अनुराग खुमलखिदे मसिगे मतुंग सुबोना थोंग अदु हांगदोकपा याबरी यंगबा मतमना थोंग हांगलमी अमदी अनुराग महाकी फमुंग अदुदा तादुना लेरमनी इपा पाखल अदुना सुबोना संगसिनदुना कौरमे अमदी महाकी मखुत पाइदुना यंगबा मतमदा अनुराग की मसादु फदराक तारमी सोर होनब्रे यंगबा मतमदा सोरसु होलमदे सुबोत यामना पाखलमी अदुबु बुसनदि करिगुंबा अमत्ता नाचुंगबा फावरमदे मसिगे मतुंगदा पुलिस ता पाव पिखि पुलिस मफम अदुदा लाके
अनुराग के असीब मसा अदु पुलिस ने यंगसिलमी अमदी का अदु द लेरिबा पोलम पुनमक यंगसिलमी पुलिस ने बुसन अमदी सुबोता वाहंगी मसी मतुंगदा सुबोना कुमलकी सर आइगा बुसन गदी तोंगा तोंगाना कंप्यूटर सॉफ्टवेयर के इंजीनियर ओने थबक तोबनी सर अदुगा अयामन इबानी दे नाइट शिफ्ट थबक तोबनी मतम मदुदा बुसन हारकी इंस्पेक्टर अखोई फ्लैट शेयर तोबो खक्तनी अखोई लाइफ ती शेयर तौदे अखोई मागी कादसु पाक्चंग देनी हाइबदी प्राइवेसी रूल सारसु खंगबिरंगनीदा पुलिस ना हारकी प्राइवेसी सिबु प्राइवेसी को ब्रो नखोइगा फ्लैट असिदा पुन्ना लेमिनारे नुमित निनी हुमनी मफम असिदा मी मसीदुनु लेरगा नखोइना खंगदबसिबु सिबु प्राइवेसी रूल को ब्रो सुबोन हारकी सर अखोई पुन्ना लेरबसु थबकसे तोंगान तोंगान बाहाइजाबा तारे सर मरमसिना अखोई अमगा अमगा थोइना उनबा फावबा फंगदे सर अनुराग से मफम से लेबा क्याम कुइरगे सर था 13 गुम्बा सुरे महाक करी लमदुगिनो नो एड्रेस खंगब्रो सर महाक पुनेदगिनी एड्रेस ति खंगदे सर अदुबु काबरा सांदोक्लिबा खोगी लैंडलॉर्ड तकी डिटेल्स सिंदो लोइना खंगबदि यागनी सर मखोगी फैमिली की मी कना कना खंगबगे सर तपन कौबा महाकी मनाव नुपा इंजीनियर तंबा अमा खक लेबनी नोंमा महाकसु मफम असिदा लामी सर नखोय अनी ना फ्लैट असिदा लेरगा नमानबा लेमिनरिबसिना नुमित निनी रोम उदबसिबु मसिबु उइबे याब्रने बोसन हारकी इंस्पेक्टर वाफम असे खुद हंजन हंजन सुम हंगदुना लेरि अखोई मतम मंगन बिरिबसे करिगिनो अखोई चामरा हाइखरे अखोई की करिनो पाम्बिरिबसे ऐ नंग नमी करि कौये सर बोसन शर्मा ऐ बोसन फ्लैट असिदा मी महालमले वहंग असे चामरा खक्तनते लिसिंग लिसिंग हंखिगनि खंगब्रा अदुगने पखुम सु पिगदबनि याय सर हंगबियो लिसिंग लक हंगलबसु ऐ अदुम पखुम पिगनि अदुबु खंगदे 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 हाइबसे मसिमदि खंगबियो ऐ नखोय नि की फोन नंबर पिरो अदुगने नखोय अनि केस असि लोइद्रिबो फावबा मफम असि थादोक्तुना चटपिया खंगब्रा मसिगी मतुंगदा का अदुगी युम्बु दुसु लाखि बुसन दि वांगांगो मतमदा महाकी मोंग मतो असि पुलिस ने यामना चिंगनारम अदुबु कैलाश रागलम हाइरिबा युम्बु असि वा हंगलगा थादोखिरम असुमना अनुराग के इमुंग मनुंगदा नुंगाइतबा पाव असि तमकी इमुंग मनुंग अवाबा हाइबदु ओइरमी पुलिस ना फ्लैट अदुगी सिक्योरिटी दा विजिटर कना कना करंबा पुंफम दा लाकपगे हाइना चेक तोरमी अदुबु सिक्योरिटी अदुना ममिंग तगी ओइना विजिटर गी बुक अदुदा मी अमनी दंग ममिंग इदुना थमनम हाइबदी महाकी थबक अदु निंगथिना तोरमदे पुलिस ना मफम असिदा मी लाकपगे अमदी थोकिबगी पुंफम सिंग इयु हाइदुना लेइरगा थबक निंगथिना तौदबगी दमा महाक पोंगांगलम मसिगी मतुंगदा अनुराग पोस्टमार्टम तौकी पुलिस का डॉक्टर को वारी सानकिरमी डॉक्टर ना हारकी इंस्पेक्टर अनुराग से शॉर्ट थिंगदुना हाटपनी डॉक्टर खौडी मेलगा हाटपदी मानदे अदुबु शॉर्ट थिंगगा हाले हरगदी दाखफम जोमता लेतिने डॉक्टर इंस्पेक्टर वानथा हलगा मनातोन मेंसिनदुना हाटपो ओइबगी ममिताय लोइनाना तांग कुनमरी की नुमिदांग वाइरम नत्रगा खितंग थेंगथबा मतमदा महासे हाटपनी डॉक्टर मसिबु सुसाइड कुमबदी ओइबे याब्रा नो इंस्पेक्टर मसे मर्डर महाक सिद्रिंगेदा हाना वानथाहलम वानथरबा मतुंग इकान कानदना सोर थिंगगा हाटपने हेबसे एखोनि खंग अदुगा महाकी मसादा केलाइट सल्फेट हारिबा केमिकल असigi चांगसु यामना वांग फंगी अदुबु हिदाक असidi ज्वेलरी की इंडस्ट्री दा सिजनबा पोषक अमनि पुलिस ना मखाताना थिजिनबा मतमदा अनुराग की कादा लेरंबा बियर बोतल अदुदा केलाइट सल्फेट हारिबा असigi चांग यावी हाइना रिपोर्ट अमामु लाकी मसिना मिहाटपा अदुना सोइदना तौबु ओइरंगनि हाइना खनखिरम मसिगी मतुंग होटल अदुगी मियोसिंग उनदुना अनुराग की मरमदा पुलिस ना हंकी अमदी महाक यामना फबा मी अमनी हाइबसी हाइरकी असौबा होटल असिदा महाना तौरिबा सुगुमना कना मतना तौबु ngamde हाइकी यामना फबा मियोय अमनी हाइबसे हाइरकी पुलिस ना महाक की नुपी खंगनबा लेब्रा हाइदुना हंकी अदुबु महाकती महाकी थबक अदुगी माइ पाकपगी मंगलान अदुदा मंगजबनी नुपी अमतगा महाक खंगनबा लेते हाइदुना हाइरकी पुलिस ना मखाताना थिरकपा मतमदा तांग कुनमरी दा महाना सुती लौरिबसी करी थबक लेबगिनो हाइबसे पुलिस ना मुक्ति बहरकी अमरोम दा बुसन हारिबा मियो असि ऑफिस चलंदबा अमदि का अदुदा लेमिनरिबा सोबोट हारिबा मियो असिगा मफोइना लेरिबा फ्लैट अदुदगी मपान थोहंदबा अदुदा यामना शौरम अमदि पुलिस का वारी सानरम बुसन हारके इंस्पेक्टर नखोइना एगी थबकसगी कंपेंसेशन पीबा ngamgadro यंगो आई मतम क्या मांगले नखोइना तौरिबसे करिनो आइगी प्रोजेक्ट मयाम अमा लोइना मक मांगले मसिन एगी थबक त काइब सुदुना लागनी ए बुसन थवाइदगी हिना तांगबा तांगबसे कइ लेगे इंस्पेक्टर
ai anurak kanano haibase ai munna khangdi mahak lekhidabada aigi mangjaba amasung tongjaba ingonda karisu leiti masigi makha tarakpada police na busan daiki busan aina khanba amale nangi attitude asi karino nangna mihat asida chenadrabadi nangna aduk amna chingnari basi kari marungino nakoi ne kari yana dobale gine inspector aina mahakpu yamna hinati magi hongtokpa yararoidoba mong sing aduda aina mahakpu pamdaba khaktani masina aina mabu hatpa pambagi wakhande ingonda leiti busan beer bottle da kelite sulfate yorme masin nangna haplaga mahaki sor thinglaga halibro kelite sulfate karino habiru duba sir ai wafam amani da thamjagi ahanbada ai yu thakdaba mi amani ani subada ai mahaki kada amukta changdaba mi asuk amna sokhattaba mahakka iga loinaba amukta leiti ai di mahakka cha phawba thaminadaba mi ni inspector oh nangna mahakko so yamna nungsidri sibu kari maram legene nangbo inspector mahak hongdokpa semdokpa yaroidaba mi amani haibadi incorrigible huigi akon mamamai adu sumthokpa yaroidaba mi ama khangine sir maram aduna nangna mahapo hatole natro no inspector adubu mihat pana ama oraga aibu chingna kinaba sinbo oramase akhoi ga topa khada leminariba subot ka mahaka yanadraga aiga sajargi khana khibaduga thabak puno makse aina pangthokpa mananabagi damak sinbo oramase bosan nang acting yam haini nang di film lila drama yawba yani ni amaromda subosu police na wahang kirami adubu karisu likhuna mata fanglamde adubu mahakna busan gi mong matau asi mahaksu chingnei haibasi hairaki busan na flat adu thaduk chatlagani haiduna mongonda hauramni haibu wafam so hairam masigi matungda anurak khangba lakiba hotel da thabak tominaba haris nasu busan amadi subot ani gi manungda busan pu khare hena chingnei haiduna police ta pau tamki masigi makha tarakpada police station aduda police amana sir mihat asigi machin hangbam thokpa loina hangi chingnaba lerabasu sir evidence temata lite mori men suspecti hoje se busan adubu mahak ki beer da kelite sulfate hapli basi mahak na khangba mi ama soidana oiramani adubu mahak ki mong aduda mahak ki mamang maktada mahak ki beer bottle aduda hekta ma kelite sulfate se hapa yabadi nati chumi sir adugu more anurak ki kada thet pa photo mayam da nang urabra hoi sir mahak se biker amo oiramale gari masadi am ngokjoba mi ma khongmal more biker amo oirabadi mahakki bike lephom thoi yum asidadi bike lephom khangdina ado office amadi mahakki mamanaba sing aduda bike asigi maramda amukta hungcho masida clue ama soidana phangba yai phani sir masigi matungda busan amadi subot ki manakta police laki madu uba matamda busan na yamna shauramne amadi police na aina khoini wahange anurak ki bike lebra lei sir kadai da lei sir mapanda leramani asumna makoine leriba flat adugi mamangda bike lebra haiduni yenglame adubu bike leramdi police na maharaki bike mapanda leramani haidaine bike ti karai leriba maduda busan na police ta khomlaki sir mahaki bike leba leitaba khoina mato karamna khangadoi namanaba siba khangdaba nangna mahaki gari budi kadai khangni tumile inspector nakoine khoide to birbe sibu karino masi yamne henmale hey busan aikoina tawribi inget asida ge seng bakhangabadi nakoi ani chenaram laba urabra se sina direct target on thokodoribini no khangabra adugane nakoi ani numit humni thogdok thoktringeda kadai da lei hebdo nakoi ani chi amada amamam tonga ni iraga kodi yam tun pisalakada aduga kesa se loidru phaw mafam ase thadok tun sapera madudi henmandro numit ni humni gibo pung khudingi kamaina ningsing duino ai busan nang nahandagi ne ni yeng laise nang chinthak tu thakchi ka sinaidana wayam ngangini aine iraga piu haibadi piu sida yadrabadi haina tanaba yadabagi ai khoina soidana parama nangonda tapigani khangedra makhatana police na thijanba matamda anurak na hotel da adu da lakku matamda bike thoruki amadi cctv da hankiba matamda su bike thoki haibasi police na cctv footage adu check tobu matamda khanglaki adubu bike ti thiba khangkiramdi mama mapa punedagi karnataka da yoksilaki machagi hakchang ubada kapcharami manau nupa tapansu yauraki manau nupa ga police ka wari sanarami mayamba mi ga khanaba mi amanate chamchamba mi amani haibasi manau nupa na haraki mayamba bikers amani bike ta ngaujaba mi oi amani haiba khang pune da biker team ama mahaki lei
mayumda bike atangba ama leirami mahakna mafam asida thabak chalamdaida bike adu yonthoklaga chatki haiduna manawna pana wari saraki hauji mahakna thaunaramliba gari si mami Moto R 400 hariba gari asi matam khargi mamangda mahakna leibani adubu handak Moto R 400 asisu yolagani anauba ama leiragani haiduna manawna pasida phone tawruklami haiduna police ta tamlami amarom da CCTV footage adu check tawbu matamda bike number adu traffic police ki miyoi singda amadi tongan ma mafam da leiriba police ki miyoi singda gari number adu sinaki amarom da Bushan amadi subot ki call record police na chingthoktuna yengba matamda karigumba chingnaba amata leiramdi amadi cheda makhoi gi report ama ihanduna police na location na chingba chumre yengba matamda makhoi ani loina chumduna leiram case asigi makha tarakpada Anurag ki call record punamak chingthoki mahaki call record adu da number ama thogdok asigi numita amadi masigi mamang wari sanakibagi record leiramki number adu thidokpa matamda Devnath kauba miyoi amagi ni haibasi khanglakiram amadi police na Devnath hariba mi asi mayumda chatkira adubu Devnath hariba mi oisi ahal amakak oiramki mahakki mamingda lowba machanupa Nitin na sizinaba number ni haiba khangkira mapana masadu kari torubagi haiduna hangaki police na nasase hanagi record leba natro mapana hoi lei inspector karino nachanupa na leribo hanagi kari rekono masigi makha tarakpada handak mahakki machanupa se bike atangba ama thauba ui haiki Mapana machanupada mahakna leiribra hangbada kayarak hanna hangkidoino haiduna ningthi nungaina mapana hairibo wafam adu khumlamdana gari thoroga chatki amadi mahakki mamaido tension yamna leiba mali haiduna mapana hairaki police na mo hairaki Devnath ji hanadi gari huralabasu handaki matang asidadi mi halaga gari huranmani nahakki na sanupase sidagi mahak mi hatke gari huge su pak pangoroida asumna hairaga chatkiram asumna Nurari Rota Nitin gari amaga punna hotel amada leiri haiba khangki masigi matungda police na question duna mahak phakiram amadi custody du proktuna mahak phukiram oi hayu makok tu giloina hayune sir internet Anurag hariba misina mahaki gari du yona nabagi ad hapaki biker na thoba gari asi atangbo oigani haina aina khanki aina makoi gi group aduda aibu ad tobina na bhaiki amadi makoi ne ad torki masigi matungda aina munna paraba matungda Anurag ka aiga khangna na ba aina honaki call tawdunu gari legi haibu from mongon haiki amadi mahangna test drive tawba yagani hairaki aina test drive hauba tawba laki okay gari leiba nataba gari adu hubugi plan aduga hayune ke light sulphate siga dai logina sir supplier amadi gi loguni ai maming di khangde kari sir kari maming khangde ne ai khoi de hida amale khangbra ai khoi gi hidak sibu thaklabadi supplier adu gi maming ta nati supplier adugi mapa pokpa mabok phawbada maming do loina khangai khangabra chumna hayu kari sir aina igi ming asi Jacob kawi haiduna mongon haiki amadi thawdok thupanu mena do mahaki ka da chaki amadi mahangna bihar thakse haiduna bihar puthoroki asumna bihar adu thakna mahaki biker gi team gi wari mahang haudoroki amadi mahaki phalang da thetpa biker team gi photo sing adu aina hanglubada mahangna amamam ta changduna mafam aduda tangna nanabagidama mafam aduda changki tanja aduda ina ke light sulphate powder ase mahaki beer bottle manungda hapani sa adubu mahangna phat mamai le torpada ai yamna hapadi ngamaude sa adubu sa mahak amohana beer adu thaki amade mahaki masadu thak nilaki aina kedore haiduna mohon thangki amadi chini kitang charabadi mahak kitang phagani haina ina haiki asumna mahaki kitchen da changduna aina chini lobugina mada aina kela satphel adu mahaki machinda chini ni haiduna amuk spoon ama season aduna amuk hena insinki asumna mahak wan tharinge da mahaki machin men duna aina short phulan kibani oh gari huri basi nangna sungkhang khangaroi na khanbra sir gari du yona na bagi da ngangna baloraban lupa lakh amadi soidana phangadaban na khoi crime to busing sina na khoi gi na kokta masi khanglakani masi pharakani masi awaba tarakani haibo wakhalama sungkhan khandribasi karigini crime tawriba mi singsina crime phana haina tawrabasu mamai da phaba haibase sungsoi soidraban suba nomada di na koktu thadadine crime tawbada di chenaroi chenani pharoi phani yamna khangye banoi maduna nasagi kana gadaba nasagi na thauda kok odo sijanarabadi apawa mi oigadoribani nang na halibase Anurag khakta nate Anurag ki mama mapa mahak ki mana
amadi nangi ahal oraba nangi baba amadi ima hauji kari thoe jail da napun chupa leba tabani ne anurag icham chamjaba tungi manglan amada chauna sagat chaba mioi amani adubu mahangna gari yona na bagi damak ed hablubana mahaki punsi mang na bagi lambi ama oiki nitin haribo huran ba mi asisu engineering graduate loiraba adugumlaba naitom pokchaba mioi amakhak mahi masing hairaba mahangna mahaki wakal adun apaba wakal ama khandadana aran makhongthang amada mapunsi kari oigadori hauji sarse thangatuna court na rai pi ne na bagi dama ngasisu kaisum sangda leiri ngasigi thogdok asigi loksin meyaba apaba tamak loksin biu phattabadi nakhanda thambiu ngasigi di matang asida case asi loijare mathangda case ama puduna laksage sanalai pak iramdam kanglei pakna yai fare tabiri basimu james hagurjamna amukana khurumjari Haujuk tabikre crime report tharomasigi chama yangkhe manga suba episode ngasigi tharomasibu putokpa khomjimbalana tharom lantok pikhiba James Hagrizam थागतचबा फोंदोक्सरी मतम सांगना खांगबोक पार्ट 1 गी एरिया खरदा नोंग सिंह हेक ताब मतमदा लेखोम लेनाक थोकपदगी प्रजासिंगना चथोक चसिन तौब मतमदा खुदोंसादब कया मयोक नजरमबनी अदुबु प्रजासिंगी खुदोंसादब सिबु येंबिरगा खांगबोक पार्ट 1 ग्राम पंचायत की प्रधान ओइबिरिबी निंगथौजम ओंबी माला देबीना लेरक खुलक खुदिंगमक नुंग थाबीदुना प्रजासिंगना चथोक चसिन तौब मतमदा नुंगाइतब कया मयोक नजरमबा असि कोखनबिरकपा सिगिदमक खांगबोक पार्ट 1 की प्रधान ओइबिरिबी निंगथौजम माला देबीबु खांगबोक पार्ट 1 की प्रजा खुदिमंगना थागतचब फोंदोक्सरी अमदी तौरु तौरबु खुदिमक्तसु माइपाकप ओइरसनु हाइना याइपा पाउजेल पिजै हांगदोकचरी साथेक ऑनलाइन डांस कॉम्पिटिशन registration ngasing asima hangdokchari sahi kunga manga fawgi manungda leiba singna sathek online dance competition asigidamba saruk yabi registration fee sumna tangi lupa 4 khaktan sathek online dance competition asigidamba video adu minute 3 khatama sangadabani loinana hariba video asi editing tawbadi yaro registration tawbagi aroiba numit lakiba september gi tang 2020 loinana winner da lupa lising taro runner da lupa lising mari amadi consolation prize anisu thamjari hena akupa marol gidama 9612145947 loinana 9366204529 amadi 7005158123 loinana 7005250218 haribasida whatsapp ta thabirakadabani organize an online partner young film production ngasi maktanabiu sathek online dance competition tamthina sandorakliba corona virus laichit asi aikoina thingba soidana ngamgani COVID-19 asi yamna launa ganba coronavirus haiba anouba mahik amana sandorakpani masibu ngakthokpa natraga fahanba ngamba hidak amata leitri maram asina laina asidagi ngakthokjanaba chekshin thaurangsing asi aikoi khudingmakna ithawni khanna inba tangai fade chekshin thaurangsing adudi yamna toina sapun sijinaduna second kun noiduna khut hamdokpa natraga alcohol yawba sanitizer sijinaduna sengdokpigadabani yumdagi mapal thokpa matamda face mask upigadabani mi amagagi marakta yamdrabada meter amagi arapa thambigadabani lok khuba hakthi khanba matamda chin natongi saruk adu rumal natraga tissue paper na khumjin bigadabani miyam punba thauram sing khudam oina dharmagi natraga samaj ki oiba thodok singda saruk yabiroidabani yariba makhai yamna toina pochei leiba chatpa thokpa tawbiroidabani nadringeida nadanaba matam pumbada cheksin minasi khajiktang lapthok na hobana aikhoi pumbagi achouba kanaba ama oigadoribani control room number 1800345381 ta phone tawbiduna akhang ahi singi mating lobiu kanagumba miyoi natraga miyoi singna laingak na piriba chanda kanglon sing thugairabadi ain gi matung inna chairak pigani quarantine gi guidelines thugairabadi lupa lising ama fine thihan gani miyam tinba mafamda face mask uptana
थोलक्लबदी लुपा चनी फाइन थीहनगनी मियाम तिनम मफमदा सोशल डिस्टेंस ngaktrabadi lupa chani fine thihangani miyam tinma mafamda lok tin sitoklabadi lupa chamnga gi fine thihangani miyam tinma mafamda kwa khaini hidak mana gi potlam sing sijinarabadi lupa chani gi fine thihangani deputy commissioner gi ayaba yaudana थबक थोरम पांथोक्तुना मी यामना तिलमलबदी लुपा लिशिंग तरा की फाइन थीहनगनी अतोप हिरम अमतदा गाइडलाइंस सिंग थुगाइरबदी लुपा लिशिंग अमगी फाइन थीहनगनी गाइडलाइंस थुगाइब मियोइशिंगना पेनाल्टी ओइना फाइन थीद्रबदी अदुगुम मियोइशिंग अदुबु आईपीसी की सेक्शन 188 की मतुंग इन्ना दंडी पीगनी Kanganjava Yaima College of Optometry affiliated to Manipur University Haribasida medical line the tamning singi Bachelor in Optometry gi registration www.yaimai.com Haribasida to Bibiyagani 2021 gi session gi optometrist haibadi mid ki primary health care provider amani Makoina mit ubagi amadi anoki changyeng khakta natana mit ki anaba mayam ama diagnosis amadi kiyar gi mathau tawi job opportunity yamna lay eligibility na mahi gi thakta science stream da yamdrabada 50% da aggregate oigani last date of registration 1st September 2020 akopa marol gi dama call tobiu 700505525A Yaima College of Optometry Khagempally Imphal Say Lauro, nung tup na ba ay na nang gisatin purabani. Tinggi amadi cingkungunya daging atok na ba pambay di kanana pibigani. Kana matala masigi maramda haibide da. Ay haigi, ising tingki sing amadi konlik sing makungkum duna tanggadabani. Kular sing sayulgi oina sing doglaga ningtina kanghan gadabani. Aduga sijinabiyo. Adongi yunggi akoy bada akay ba kolik sing box sing tayar sina sing basing ising tunghan loy dabani. Kang na sikta na ba cream kang hidak sijinabiyo. Nung tilgi matamda dengi kang na sikta na ba ningtina pirol set piyo. Layhaw torok pada doktor dalayeng bana ngalingay matamda dengi kang dok pada mating pangani. Ay kangle haujikti ipause atopasing dasu khangalagani hairiba khongtangsing asi paikhatpiduna dengue chikungunya asina singbalena singdagi ngakthokpiu miyamgi damag Ministry of Health and Family Welfare Government of India na puthokjabani Admission open Singtam Foundation for Innovative Education Thawal Wang Mataba Okram gi chaliba session 2020 amadi 2021 gi science stream gi oina class 11 gi admission haujare Adubu hojik thengnariba COVID-19 gi pandemic ki awaba khudongsadabasing asi yengjaraga school asina mahiroi singi damak pijariba khudongsadabasingdi HSLC exam da 70% amadi masigi mathakta phangbirakla mahiroi singi oina admission fee amata lawjaroi tuition fee su free oijagani loinana free remedial class su pijagani 60% agina 70% fawbagi manung da leiraba mahiroi singi oina admission fee free oijagani malli tuition fee su tangkai ama khaktang lawjagani loinana free remedial class ki khudongsa basu pijagani 60% ki makhada laibiriba mahiroi singi oina subnatangi lupa lising amaga chamanga admission fee oina lawjagani nupa nupi animaki tongan ba boarding ki khudongsa basu pijari loinana free coaching ki khudongsa basu pijagani Disable amadi orphan gi mahiroi singi oina total free gi khudongsa ba pijagani loinana single parent oiba mahiroi singi oina free admission amadi half monthly tuition fee gi khudongsa ba pijari akupa marol gi damak contact tobiu 8575266421 natragana 8189422194 natragana office hour matam pung tara dagina pung ani fawbagi manungda school da lengbirakuna tana bibayagani The Fancier Higher Secondary School Thawbal gi maikedi nungairaba pauzela matang pizari madudi school asida tambiningba mahiroi singna school asigi website www.thefanciersociety.org website asida sangbiduna online da admission tobiba yargani haina khanghanjari The Fancier Higher Secondary School Thawbal Science amadi Arts stream anisigi manungda Mahiroina apamba amahekta da tamba yabagi khudongsa leiraba a premier leading private higher secondary school ne Haukiba sahi kayada position holder